Nuaijare yam nuaijare. Thank you. Yam faraga lakpiro. Faraga laksagin yam faraga lak. Yam life phawani den tang takiri do thokpa. Hoi. Mamal naidra poda ma haitare ay yam tira pa tanda ko ira ko. Tango sa sugati de lebiri buko. Ay Guwahati da leiri ngasi ka taruk ni sure. Adudi itay makhaktagi yeng bro tango sa su yeng bibro. Ngasi dagi matam kharagi mamangda tango chaga aiga unabagi. Adugumlaba koina tengbang luba haitare lupa lising yang kitim bala matungda thama phara matungda mai revenue kya la e haidana utkani na taksagi ba haizagi ba haitai me amda panjaki bedo madugi haitare aduna lakhiba revenue si estimate revenue lupa lising amaga chamapan ga tara manga lakpa aduga masida fangki bisi subscriber lising amaga chama fangki aduga punna yengi ba pung masing na pung lising tara ma thoiga khara haiba tare aduga sangbadi minute 35 sangbani saksala ga yeng ban ayamba oiba adune video si yeng biki ba mi masing na mi la kamaga lising taraga khare hen bana hari ba si yeng biki aduga sida leire taingo saga iga unakhi bagi video do hai tare ko youtube ki page du makne haiba tare mayam daina loi uhanjari se lakhi ba revenue masing haiba tare ko sida la iba paisa se revenue la ina lupa lising amaga chamapan taramanga uthok charaga ara ko pisa do loina pige haidana mayam da khoin haijaki tango sa tabi bro Kedo ba? Ay James ne tabi bro Oh tay. okay tango sa hojik live ni tango sa ki khonjel si pungling warol da mayam pun mak tahali ni tango sa ko Hoi channel gi video du hojik phab da mayam yeng basimi la amaga lising tara maya yeng bire hoi aduga paisa hai tare maduna khoina saksala ga yeng ba ayam mana oi bani na masida khoi gi thoi ba paisa ji mayam da ina live oin ohalle youtube ki manung da changaga lupa lising amaga chamapan ga tara manga hai ba tare ko hoji phabu gi thoi se adu tango sa hoji se te magi su khong khu ya da na tawi hai ba du na han Guwahati sakane hai du sa piro bro Oh sanne hoji se Guwahati da ngasi ga namit taruk ni sure ko leiri se tango sa su Guwahati da lebiri buko ay Guwahati da leiri ngasi ga taruk ni sure adudi itay makhaktagi yeng bro tango sa su yeng bi bro ay gi su yengi na te magi su yengi na te magi singarang bauda ma se ma so ay gi spinal cord sok ni render me khud se bera kale ko hoi adui ma so bel phar ga matam kha thamen san suba ya de phamba ya de adui batel suba ya de haiba kanuma hare ei mataka ida ko yam kisle adui ai isna MRI slow this scan slow kan makan gi kan harat no se bera kari ai je yar ga de hayeng so yana bana plan to ge to buda to ri ba test mona ai test ka long se hari ba sing se pisu na piram daga di ai so mo het pro pa dong am da ai kari no comment to na khanja na le mo oho adudi tango sa awaba hai du ni ne mok tori se ba khoi gi to pa da sai du ni tori se ai ma ya de ma ta sida na te mu su mu ya se la ba kya thina bera ka hai kari hospital da no hojik lebiri se tango sa Dispur hospital Ganesh Muri da leba Dispur hospital ai khangje Dispur gi anyway tango sa yam nungai te do hari ba se awaba hai tare tango sa gi mu loidring da no magi te mana mo ayuk ki nungdang gi mi gi thabak suruga mo imung puram badu hoje mo kam dau tori lilas aduni yam life scheme se duni imung gi no magi ayuk nungdang gi puram ba ma se ba mo bera ka se lag se jai gi kan pam khang da bai tawe oho adu yam nungai te tango sa ga aigo unabagi video sida lakhi ba paisa se lupa lising amaga chamapan ga tara manga haiba tare tha sida yengbadi mi lama yengbi ba haiba tai adu tango cha yam da bana na oksidagi haiba tare lupa lising manga khaklang kapsarake khajiktang oirabsu tango sa gi ko kitang mateng yam life phawani den tang takiri do thokpa hoi mamal naidra poda ma haitare ay yam tira pa tanda ko ira banne ko hoi mayam yengi bagi lupa lising ma sanga ta budi matak tanang na ma tilaga mga kapir ke do ay di hoi ay dingai le tana live phawa haitare ni aduga nung sibidna di puna mating pangbir ko diamond lovers sing diamond listeners sing hoi diamond gi donors sing puna mag ay na
kai kuma bu tsari haina nan su ka tambiro hoi 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 ana tabi ko na mursu aina bigu ngam kali tan sagat ya bom pam si ko na tabi da ban sagat chari tango cha duga tango cha gi gp haiba tare tango cha gi gp so I hapchage duga video matek sim su thaga charaga kana go mateng bang ning badum leiradi tango cha gi gp da angamba khara so dum kapak bokot pa kana kana tabi basing bukchel chawra hai tare ko mudigi khudok cha basu ying minersi thaga chari tango cha duga yam tek ta kaida ni te madu yam ni yang na fani te madu so muk tok saladi hoi kumai ji ai su pukle yam haroi do ba hoi tango cha fare tango cha du di phabidana hai tare kano to biro ai thorom si ai program si tongna hai jabatai ai 5000 rupees am ai hojik gp da tango cha gi jai capture age yam ngai jere thank you yam faraga lapiro faraga lakse yam faraga lakse hojiki ai namok tango cha gi magi account da lupa lising manga ai capture ingocha khuman magi mobile number 8837419241 number sida lupa lising manga capture mayam punumak na karigumba tengbang bining be yaurasu tango cha gi hojik guwahati da leiring ai da haitare asum pangre khoi gi mai kai digi nungsibi ba sing mayam chang da khali sing ya kai ma pange already aduga amuk haitare inong no video sibu ubiba singna tengbang bining bale su tango cha gi loina bi sueng na salak paduda guwahati da leiring ai du da haitare duma gi youtube da aina thagat chakiba video du yengbiu madudagi lakko pesa du loina pijage habado aina uchakiba haijabadai matam no magi lakpa amount lupa lising amaga chamapan ga tara manga haitare pesa humpu mathoi madudagi haitare hapkat naga khogi maikai digi hapkat charakanda lupa lising manga tango chana khudong sadring edu da bijere ngasi bi du kapsa gi bede yam nungai jere sa yam nungai jai tango cha gi amuka ahana madam radha samom 500 ama amuk kapirakpa haitare aduga amount kona kapirakpa amount da haibetare madam gi siga punna lupa lising amaga changwa amga sure haitare ai lising manga ama khapchare aduga lising amaga changwa amaga hapchalaga di taruka changwa haitare ni huji pawugi amuka makhata na amuk lakpada haibetai ai gi marop imochana amuk lupa lising ama changwa SP bomcha and wipe ki haidana kapire thank you so much ai gi marop imocha thagachari kongmadagi aduga yam nungai jai wahengbam ningthem adongi pakum bibirak payam nungai jare lupa changwa amaga ningthem na bibire aduga thank you so much ningthem thagachari adongi screen da ju hanjare haitare doma kapirak ko paisa do thank you so much lupa lising ahum ga changwa ama sure haitare hoji pawagi aina manga ama capture ahum changwa hamga leire aduga khudaki oina kapirak pasing hanhana thagachari ama thangi kolar momlo khachage hello yamungai jai ima sumatina 500 rupees amaga amuk tango chagi amuk bibirak ke haidana tapirak pasigi dama hanana thagachari tango sagi video gi revenue asi apun mamasing lupa lising amaga chamapanga taramanga tarabasu haribasida aisama ki maikedi hakcharaga lising manga tahanjare loinana tongan bamioi sing inau thokchom ningthen ima sumati imocha madam radha sarat medha sorjubala haribasing asina khuda gi oina senphum kapirakpaga apunba lupa lising mapan gi chani taingosada numit asida khusinajare masigi damak punumapu thagachari amadi video yengbigiba support tobiriba punumapusu hanana thagachari